Punshigi awa nungai gi sarukta awabana pandom lomduna mapuroiba kainabagi meichakna angaobige mataugum hinglingei cheirak asida khanghoudana akalba Nonglei Nongshitna maram oiraga Punshigi awaba kaya khangminaduna leijarambaba pigliba khangpoksang asibu humduna pubikhrabi Ningthoujam Ongbi Kunjabati Devi gi thamoi gi oiba paodam ama KNTL Kangleipak News tengbang lupna miyamda paodam jari khangabok patu masnam leikaidagi laibak thibai accident amada leikhidraba Ningthoujam dijen singagi loinabi Ningthoujam Ongbi Kunjabati Devi chahi nipuganithoi amadi pikliba macha ani numit kharani gi mamangda sitkiba akanba len yawba Nonglei Nongshitna maram oiraga makhoi gi leijaramba khangpoksang humdokpikhre laikai gi ahalsing amadi khangabok arambai tengolgi isil inaw singna athubagi oina makhoina leinanaba pakhal ama sembiduna hojik awaba amada leihori hey baba leirama ngasi dorong Ningthoujam Kunjabati khangabok maisnam leikai da leijabani ipuroiba migi engine portion driver oina leijabani accident tawara leikida ipuroibana sambiramba khangpok sangamda icha pikpa ni gai leijaraga ipuroiban sabiramba jum khangpok handak nungnei mamang Nonglei Nongshitlakan mamar humdokda loi humdokbidana amangata loi thogalbidana lawba yaba amta yaudre ningsingba yai Ningthoujam dijensu haukiba sahi lising ani kunga mathoigi Jun gi tang kunga nipanda lawbukta law khoiba setpada mahakna thoriba tractor aduna nanduna leikhidre maraibak thiraba leikhidraba dijena migi gari thauduna phanglakpa senphom khara tungsinjaduna yum macha amatang sajanaba yamna kanna honaramba adubu laibak thibadi mayum saba ngamdana pikliba macha ani amadi mahakki loinabi makhoi ahum thadokduna taibang thadokduna chakre hairiba awaba taraba imung asida Manipur Govt na lairiba singidamakta pibiba yumsarolgi oiba khudongchaba ngasi phawba phangdana lakli adubu makhatana maraibak thiraba imung asida Manipur Govt na nungsibiduna miteng sambiduna angamba mateng pangbiyo amadi miyamnasu pikliba angang anigi khanbiduna angamba mateng pangbinanaba KNTL Kangleipak News tengbang lupki maikaidagi nolokna haija mayamna ichani bu aibu nungsibiduna mayam mateng kitang pangbiya goyoji leibam chabam leitura bi ishan amadi akhoi mamagi akhoi khanduna mayamna mateng kitang pangbiyo hai